hospitality authority side tagi akoina angam mateng tawraga hauji phaugi di akoi Jenims da laiba laing ba mayam singsi makoi ki leite laiba leite da ba laite da ba wana ta ba makoi ki kuthong sa da ba mayam du uraga akoina loina ba akoina hospital puthoi investigation ni free da tawli loina ba treatment tawi aduna warta hauji phaugi manungda ming challaga haibadi anabasi serious oire aduna khallaga laigiba treatment tawgiba mi masing je koi chani ga hom round doi sure le treatment tawba adi water ming chalmani ko masina mapanda casualty da lakpa OPD da laga ngah yenga sakibaduna tonga ba moiba adu so open yaroga su madugi masing duna agoi relief committee ki site ki su makoi thambirani thahum sure masida relief camp ta leiba mi singse yaragadi makoina ekoi sida thabirapa matamda relief camp gi authority simbi lambi mayam duna yaragadi makoi gi CMHD card se generate id simbi laga thabirapa simbi dragasu madugi level da kana minor level da yini habadi mana ngasi hetla kona tamni thani hum sujala abdina makoi sindugi kitang district lagi kitang mating pangbiraga di relief center dagi mating pangbiraga di nodal officer na tharako matamda makoi gi sil noi changaga lakpa matamjida aikoina idang sidagi further advance to badu ngami maramdi CMHD card pairaga di BLJY card pairaga di makoi di treatment gi khudong chaba akoi hospital na chu amna arumba expenditure gi poche akoi da handaga da khali adu amorobda relief camp da lairiba lajenar pasing asi sufam nongpham khangda lairiba asi koknaba makha ta da relief camp gi organizers sing amasung government officials sing na sana sinpham khangdoklaga bibiu amadi hojik lanai amadi government na sinduna relief camp gi inmate sing na sariba potok sing asi afafata yengbidana adigi maman gi yami yamde yengnadana ireba kanmani khallaga hariba polam sing asi koi lebak yamna koi sijinabiu amadi lebiu aduna lamdam asigi puksel saurba doctor amadi medical representative singda lairiba hidaki sample sing relief committee Jenims ta yariba makai akoi kusinabiu